National Highway number 202 da lakpa Kankhre Meecham Singh kuki khutlai paiba singna faraga puna bohotna kiba thawong adu akan mamong da condemn tawi haina Khanui thought Khon Voice of the Naga Youth na phongdorakli loop asina thadurakpa cherolamana hai ukhuldagi imphal tamna ana layeng gidamak chatkiba Kankhre Meecham kaya ngasi kuki khutlai paiba kunromna National Highway 202 da thatuna thamki Meecham Singh adugi manungda Kankhre nupa ahum kuki khutlai paiba sing aduna faraga puna bohotna ringaida Litan Police Station gi osina luchingba tim amana mathongna leina thengnabadagi Meecham Singh adu kuki khutlai paiba singi makhutagi kanba ngamhobane Litan Police Station gi osina lawkiba thodang adu singthaningai ne officer asigi matau tamduna security personnel khudingmakna michang mikhai naidana miyam ngak senabagi damak masa masagi mathaudang pangthokpagi tangai fadaba lei kuki khutlai paiba singna National Highway sida logi wangbada tax lawriba amadi mifami pun chathariba sithingnaba Central Force na akanba Thorang Lokhatpagi tangai fadaba lei Khutlai paiba group amatana National Highway singda maning tawhaloi dabane amadi ajat awok singda kihan khangan bagi thabak tawhaloi dabane Naga Meecham tarung mihathi na hatok pikhibagi wathok adu loi jringaida nauhongna na amo Meecham phana bahotna rakhliba si Naga miyamgi security da singna bane Government of India amasung security agency khudingmakna lamdam asida law and order ngak tuna thamna ba mathau taba thabak sing lokhatpiu kuki khutlai paiba singna imphalo khru lambida pamdaba thodok kaya chathariba si makhata na chatha hanbiganu haina Cherolasna makhatana phongdorakli